ꯅꯀꯨ ꯔꯥꯀꯦꯁꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯅꯣꯂꯨꯛꯅꯔꯤ ꯃꯌꯥꯝ ꯀꯝꯗꯧꯕꯤꯔꯤꯒꯦ ꯍꯧꯖꯤꯛꯁꯤꯕꯨ ꯑꯩ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯉꯁꯤꯁꯦ ꯂꯥꯏቭ ꯑꯃꯇꯪ ꯊꯥꯒꯦ ꯈꯟꯗꯅ ꯁꯨꯝ ꯊꯥꯕꯅꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯃꯇꯝ ꯆꯥꯅ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥꯃꯔꯣꯝ ꯂꯩꯔꯦꯕ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯇꯠꯂꯤꯁꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯀꯝꯗꯧꯕꯤꯔꯤꯒꯦ ꯍꯥꯏꯗꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯏꯕ ꯃꯣꯕꯥꯏꯜꯁꯦ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯒꯤ ꯃꯣꯕꯥꯏꯜꯁꯤꯅꯤ ꯑꯦꯝ ꯑꯥꯏ ꯑꯣꯟꯅꯔꯦ ꯑꯦꯝ ꯑꯥꯏ 5A ꯀꯣ 5Aꯁꯦ ꯌꯥꯈꯤꯗꯕ ꯆꯥꯛꯈ꯭ꯔꯦꯕ ꯁꯤꯁꯦ ꯆꯥꯈ꯭ꯔꯀꯥꯟꯗ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯀꯔꯤ ꯄꯥꯏꯔꯤꯒꯦ ꯍꯥꯏꯕꯗ ꯁꯦꯝꯁꯪꯒꯤ J2 ꯗꯤꯁꯄ꯭ꯂꯦ ꯑꯀꯥꯏꯕ ꯑꯃ ꯄꯥꯏꯔꯤꯑꯕ ꯗꯤꯁꯄ꯭ꯂꯦꯁꯨ ꯀꯥꯏꯕꯀꯣ ꯁꯤꯅ ꯀꯃꯥꯏꯅ ꯇꯧ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯃꯥꯎꯁ ꯇꯧꯔꯒ ꯅꯝꯕ ꯁꯤꯖꯤꯟꯅꯕꯅꯦ ꯑꯩ ꯄꯥꯏꯔꯤ ꯐꯣꯟꯁꯦ J2ꯅꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯅꯝꯃꯤꯁꯨ J2ꯅꯤ ꯁꯤꯁꯨ ꯀꯥꯏꯔꯕ ꯍꯥꯏꯇꯥꯔꯦ ꯗꯤꯁꯄ꯭ꯂꯦꯁꯤ ꯅꯝꯕ ꯆꯠꯇ꯭ꯔꯕ ꯗꯤꯁꯄ꯭ꯂꯦꯁꯤ ꯅꯝꯕ ꯆꯠꯇꯅ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯁꯤ OTGꯁꯦ ꯇꯧꯔꯒ ꯑꯗ ꯁꯤꯁꯤꯗ ꯊꯤꯜꯂꯒ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯊꯤꯜꯂꯦ ꯊꯤꯜꯂ ꯃꯇꯨꯡꯗ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕꯗ ꯁꯤ ꯃꯥꯎꯁꯁꯦ ꯇꯧꯔ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕ ꯑꯗꯨꯅꯅꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯑꯗꯒꯤ ꯃꯌꯥꯝ ꯁꯤꯗ ꯅꯠꯇꯅ ꯑꯩꯒꯤ ꯁꯦꯠꯑꯞꯁꯨ ꯁꯦꯝꯗ꯭ꯔꯤ ꯌꯨꯝꯒꯤ ꯀꯩꯒꯤ ꯍꯥꯏꯗꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯂꯩꯕꯅꯤ ꯑꯩ ꯌꯨꯝꯁꯨ ꯌꯥꯝ ꯐꯖꯗꯕ ꯍꯧꯖꯤꯛꯁꯦ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯀꯟꯅ ꯑꯩ ꯎꯠꯇꯕꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯀꯝꯗꯧꯕꯤꯔꯤꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯨꯇꯨꯕꯀꯤ ꯑꯞꯗꯦꯠ ꯑꯃ ꯂꯥꯛꯑꯦꯕ ꯌꯨꯇꯨꯕꯀꯤ ꯑꯞꯗꯦꯠꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯌꯥꯝ ꯉꯥꯛꯇꯪ ꯋꯦꯠ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯩ ꯀꯩꯅꯣꯝꯃ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜ ꯑꯦꯗꯁꯦꯟ ꯑꯗꯣꯝꯒꯤ ꯒꯨꯒꯜ ꯑꯦꯀꯥꯎꯟ ꯍꯥꯡꯀꯥꯟꯗ ꯁꯨꯝꯕ ꯑꯦꯗꯁꯦꯟꯒꯤ ꯆꯦ ꯑꯃ ꯑꯗꯣꯝꯗ ꯐꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯑꯦꯕ ꯌꯨꯇꯨꯕꯀꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯒꯨꯒꯜ ꯑꯦꯗꯁꯦꯟꯒꯤ ꯃꯇꯥꯡꯁꯤꯗ ꯑꯞꯗꯦꯠ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯑꯗꯣꯝ ꯌꯨꯇꯨꯕꯔ ꯑꯣꯏꯔꯒꯗꯤ ꯁꯣꯏꯅ ꯈꯪꯉꯝꯒꯅꯦꯕ ꯍꯣꯏ ꯒꯨꯒꯜ ꯑꯦꯗꯁꯦꯟꯁꯦ ꯁꯤꯒꯤꯗ ꯑꯩꯈꯣꯏꯅ ꯑꯥꯔꯅꯤꯡ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯥꯔꯅꯤꯡ ꯇꯧꯕꯁꯦ ꯑꯣꯜ ꯌꯨꯇ꯭ꯌꯨꯕꯔꯒꯤꯗꯃꯛꯇꯅꯤꯀꯣ ꯁꯤ ꯑꯞꯗꯦꯠ ꯑꯃ ꯂꯥꯛꯏ ꯍꯥꯏꯔꯤꯕ ꯑꯞꯗꯦꯠꯇꯣ ꯑꯗꯣꯝ ꯍꯧꯖꯤꯛ ꯇꯧꯕꯤꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ 24% ꯀꯛꯀꯅꯦꯅ ꯍꯥꯏꯌꯦꯕ ꯑꯦꯛꯖꯥꯝꯄꯜ ꯀꯩꯒꯨꯝꯕ ꯑꯗꯣꯝꯅ ꯌꯨ ꯑꯦꯁꯇꯒꯤ ꯚ꯭ꯌꯨꯋꯔꯁ ꯂꯧꯕ ꯑꯣꯏꯔꯒꯁꯨ ꯌꯨ ꯑꯦꯁ ꯊꯥꯗꯣꯛꯑꯒ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯚ꯭ꯌꯨꯋꯔꯁꯤꯡꯗꯨꯒꯤ 24% ꯀꯛꯀꯅꯤꯅ ꯍꯥꯏꯕꯗꯤ ꯃꯣꯏꯗꯒꯤ ꯂꯥꯛꯄ ꯚ꯭ꯌꯨꯁꯦ ꯄꯩꯁꯥ ꯌꯥꯝ ꯌꯥꯝꯕ ꯍꯥꯏꯇꯥꯔꯦ CPM ꯑꯗꯩ ꯀꯩꯀꯩꯁꯦ ꯌꯥꯝ ꯋꯥꯡꯉꯦꯕ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯩꯒꯨꯝꯕ 21 ꯖꯨꯟ ꯀꯣ 21 ꯖꯨꯟ ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕ ꯑꯞꯗꯦꯠꯁꯦ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯍꯥꯏꯕꯗꯤ ꯄꯩꯁꯥꯁꯦ ꯀꯩꯅꯣ ꯇꯧꯅꯦꯅ ꯍꯥꯏꯔꯤꯕ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯄꯩꯁꯥꯁꯦ 24% ꯀꯛꯀꯅꯦꯅ ꯍꯥꯏ ꯑꯗꯣꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯞꯗꯦꯠ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕꯗꯨ ꯑꯞꯗꯦꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯞꯗꯦꯠ ꯇꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯗꯣꯝꯅ ꯈꯪꯕꯤꯗ꯭ꯔꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯀꯃꯥꯏꯅ ꯑꯞꯗꯦꯠ ꯇꯧꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯀꯝꯗꯧꯕꯤꯔꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯀꯨꯏꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯦꯛꯇꯤꯞ ꯂꯩꯇꯕ ꯃꯔꯝꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯚ꯭ꯌꯨꯁꯦ ꯍꯧꯖꯤꯛ ꯂꯥꯛꯇ꯭ꯔꯦꯕ ꯑꯗꯣ ꯚ꯭ꯌꯨ ꯂꯥꯛꯇꯕ ꯃꯔꯝꯅ ꯑꯩꯁꯨ ꯈꯔ ꯏꯟꯇꯔꯦꯁ ꯈꯔ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯎ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯥꯎꯁ ꯊꯤꯟꯗꯣꯔꯦ ꯊꯤꯜꯂꯀꯥꯟꯗ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯀꯛꯑꯒꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯅꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯀꯣ ꯁꯤ ꯃꯥꯎꯁꯅꯤ ꯃꯥꯎꯁꯁꯦ ꯊꯤꯜꯂꯒꯅꯦ ꯍꯧꯖꯤꯛ ꯀꯛꯇꯣꯏꯁꯦ